Arambai News Guwahati da Manipuri Pau tabiriba singbu ihan hanba maktada chingangbam Sujitra Rani na khurumjari hojing asigi samlapa mariba pau sing lobirasi ngasi All Assam Students Union Asugi Duliazanda pangthokliba mifamgi humni chanba numitni ngasi phamkiba mihut singi oiba mifamda wang ngangladuna Chief Advisor oriba Samujal Kumar Bhattacharya na Duliazan mifam asidagi mahak asu thadoklagani haina wafam ama pankibadagi tinkiba mahiroi lishing kayagi thamoi sokhankibaga loinana mayam chap manana hogalaktuna asu thadokpa yaroi haibagi kholauna khontang yeiki Samujal su puning noktharaktuna minute 10 muk wangang bangamdana nontaduna leiki ngasigi delegate session asida asugi nongna president secretary gi pham paigadaba singi marakta Pragyan Bhuya Udip Jyoti Gogoi Sankar Jyoti Barua Utpal Sharma amadi Dhruva Jyoti Medhina chingbagi ming yamna kanna panaki adubu tangdangbadi haying selection mifamda khanglagani General Secretary Yoriba Lurin Jyoti Gogoina Asugi Sangvidhan Semdoktuna Chahi Ahum Khudingi Central Conference Pangthokpa Chahi Nipu Mathaki Miyoi Singh Asugi member Oigadabani Yamdrabada graduate Oigadabani Loinana Luhonglaba Miyoi Singh Asugi member Oiba Yaroi Haiba Wafam Kaya Pukhalakiba Asina Asuda Ahung Bakara Puraklagani Haiki Ngasi Delhi da thungkraba Assam gi CM Sarvanand Sonowal Minister Himanta Biswa Sarma amasung State BJP President Ranjit Das na Home Minister Amit Shah amasung BJP National President JP Nadda ga faminaduna BPF ka mari thadatnabagi wafam pukhatkadori Nakalamarom Hagrama Mohilari nadi mari thadatnabagi ki halakpa du singnaraduna chinna natte thabak oina utlau thongna leirabadi BPF ki yauriba Minister ahumasisu lowthora u hairakre Asigumba BJP gi angam tanbagi thong asida BPF tanatana AGP su mipaiba ama phaurakre AGP gi sit tarukta BJP gi miteng thamlakle haibasi khangbangam lakre adubu AGP nadi makoina phangpham thokpa sit 13 gi matangda compromise tawbangam loi hairakhi AGP gi hanagi mantri Ramendra Narayan Kolitana mahaki West Guwahati sidasi mathau tarabadi thadokani adubu AGP da sit nifu pidaba yaroi hairakre Matosumna BJP amadi AGP gi maridasu unkhatnaba kharade lakadauri Ngasigi Puwariga sagonariba Sibsagar district ta World Heritage Week CM Sarvanand Sonowal na haudokre Thoramasida Minister Kesap Mahanta amasung State Minister Jugen Mohan Deba MP Kamakya Prasad Tasa amasung Tapan Kumar Gogoi loinana MLA Novanita Sindike Debabrata Saikyasu Sarukyaki World Heritage Week English Singaniga Iroinana Assamgi Heritage Yokhatpam Sung Ngak Senbagi Lamda Tamliba Khudol Singbu Sakhang Boina Krishna Kumar Singha Amasung Navin Borgohaida Etija Mitra Award P Kibagaloidana Saknarba Miyoi Kayadasu CM Sarvanand Sonowalna Ikaikumnaba Utki Panwayai Hozagi Jogijan Rajbaridagi Manipuri Krishna Kumar Singha da Pikiba Award Asida Sale Oina Lupalising Yankaisu Yauri Tiwa Autonomous Council gi mikhal lakliba December 13 ta aduga mirep che pishin bagi aroiba numitna November gi tang 15 ni lauthokhrabane adubu Tiwa Students Union nadi mikhal pangthokpa yaroi hairakre Council area da haujiksu khungang chamaga 15 yaudri loinana voter list semdok tringai mamangda Tiwa Council gi mikhal pangthokpa yaroi hairakli Tiwa miyam na taliba dabi sing mangda thamlaga lagliba November gi tang kulhumdoida mayai Assam ban kaukre asumna mahiroi lubasina ban gi khongjang mathang chathabagi thorangsu yatpa loikre hairi Assam gi Nalbari district ki manung channa Punjab National Bank ki Amyapuri branch ta akiba fanglaba dakaiti gi thodok ama thokre nungthil pobopta bike ani da lakiba dakaiti marina bank manung da changlaktuna customer sing lenghandana thamlaga Hindi film gi moongda lupa lakh 13 muk puraga chatkhi dakaiti singna nongmai kapadagi customer ma soktuna hospital da pukhatkhi bank asida security leina matau karamna nongmai puraga changlakhibano ngakningai oiri Manipura COVID ki phibam sathrakliba sida midiang thamlaga ngasi Lamphel Pata leiba Directorate of Health Services ta pangthokiba paugi mifam amada Health Director K Razona state asida COVID lighted ngakthoknanabagi thorang leptana chathabaga loinana madugi damak infrastructure amasung changadaba potlam singi awatpa leite hairakre Hauzik fawda miyoi laga humga lising marfudra humdoi chanipan subna teret test tawkre testing kit consumable kit amadi PPE na chingba marang kaina leiri
ꯐꯃꯨꯡ 1,154 ꯍꯥꯡꯗꯨꯅ ꯂꯩꯔꯤ ꯑꯣꯛꯁꯤꯃꯤꯇꯔ 4,000 ꯂꯩꯔꯤ ꯑꯁꯥ ꯋꯥꯔꯀꯔꯁꯤꯡꯅ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯔꯤꯕꯁꯤꯡꯒꯤ ꯐꯤꯚꯝ ꯀꯨꯞꯅ ꯄꯥꯟꯅꯔꯤ ꯑꯗꯨꯕꯨ ꯃꯥꯛꯁ ꯐꯖꯅ ꯎꯞꯄ ꯈꯨꯠ ꯁꯥ ꯇꯣꯏꯅ ꯍꯥꯝꯕ ꯑꯃꯗꯤ ꯑꯃꯒ ꯐꯨꯠ 6 ꯂꯥꯞꯅ ꯂꯩꯅꯕꯒꯤ ꯄ꯭ꯔꯣꯇꯣꯀꯣꯜꯗꯤ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯈ꯭ꯔꯦ ngasi Manipur Press Club ta pangthokiba pawgi mifam amada Manipur University of Cultural Students Union gi President Khundrakpam Ibomcha Mangangna UGC na yaraba rules and regulation matungina chatpani MA tamnanabagi eligibility criteria asi UGC norms ki matungina sembani hairaduna Manipur University of Culture da nauna masters course hanglakpa asida atopa students union kharana maram chadana irang sagatuna university asigi academic atmosphere thugainanaba sinbiganu hairakre BJP की चुंगसिनब लेंगाक असिदा मितै कांगलुप अयामबगी लुचिंगब खुदिमक मिनिस्टर ओइदुना लेंगाकता यारबसु मितै पांगल जाति की मिहुत अमता मिनिस्टर ओइदबसी लाइबक थिबनी मितै पांगल की मिहुत यहनबियो हाइना तक्सिलदना AITI मणिपुर स्टेट ना CM N बिरेंदा मेमोरेंडम अमा ngasi पिसिनख्रे हंदक पांगथोखिबा बाय इलेक्शन दा माइ पागलखिबा Y अंतास खान लेंगाक असिदा सौगतपा MLA अमा ओइरे माकबो लेंगाक असिदा यहनबियो हाइनासु लुप असिना हाइजरकली मतममदा सरकार की स्कूल ओइरंबा तोंदोन सना हाई स्कूल अमदी बेंगोली हाई स्कूल बु लुपा अमा खक्तंगदा मतमदुगी कांग्रेस सरकारना प्राइवेट स्कूल सिंग लिंखतनबगीदमक योनथोखी हाइनरकलिबा ऑफम असिगी मतांगदा BJP सरकार की मीडियंग चिंगसिलदुना वाथोग असिगी मतांगदा हाई लेवल कमिटी अमा सेमदुना थिगतपिनबा फेडरेशन ऑफ हाउमीना BJP सरकार दा हाइजरखरे मिनिस्टर खरदी लेंगा की स्कूल अनि प्राइवेट स्कूल सिंग द ओंथोकपा सेदा सेल यामना चावना फंगलमलगनी हाइनसु हाउमीना थादोरकपा चिरोल असेदा मयेक सेंगना पल्ले मेघालय दा कोविड की फिबम ओरकलिबा फिबम असेदा मिडियंग थमलगा सेक्शन चामग निफुमरी CRPC की मखादा वेस्ट गारो हिल्स डिस्ट्रिक्ट सिनबथुंगना हयेंग नवंबर की तांग 23 दिसंबर की तांग अमा फावबा कर्फ्यू सांगदोखरे तौबगी ती कर्फ्यू सि नुमिदांग पुंग 10 दगी अयुकी पुंग 5 फावबतंगने आसाम नंगसी COVID-19 के अनोबा पॉजिटिव केस चामग हुंफुमरी फंकिबगा लोइना पुनबा कंफर्म केस मसिंग लाकनिगा लिसिंग 13 चनी सुपना मरी यौखरे लिसिंग अहुमगा चनी सुपना अहुमना एक्टिव ओइरी ngasi आसाम दा मियोय अनि कोविड नंबर मोइदुना लेकिदबगा लोइना अपुनबा लेकिदबगी मसिंग 54 सुखरे त्रिपुरा ngasi अनोबा पॉजिटिव केस 35 फंकिबगा लोइना पुनबा कंफर्म केस मसिंग लिसिंग 52 चनी मरफुमा पन्ने 58 एक्टिव ओइरी ngasi मियोय अमा त्रिपुरा दा कोविड नंबर मोइदुना लेकिदबगा लोइना अपुनबा लेकिदबगी मसिंग 462 यौखरे मणिपुर ngasi अनोबा पॉजिटिव केस चनी फंकिबगा लोइना पुनबा कंफर्म केस मसिंग लिसिंग 22 लिसिंग 2 ना एक्टिव ओइरी ngasi Manipur मियोय अमा कोविड नंबर मोइदुना लेकिदबगा लोइना अपुनबा लेकिदबगी मसिंग 292 सुखरे पनबयाई अवांग नोंपोकी स्टेट सिंगी मनुंगदा एक्टिव केस ख्वाइदगी वांगलिबा स्टेट मणिपुर ना ओइरी अरुणाचल प्रदेश अपुनबा कंफर्म केस मसिंग लिसिंग 13,553 ने लिसिंग 1,138 ना एक्टिव ओइरी लेकिदबगी मसिंग 95 ने मेघालय दंगसी अनोबा पॉजिटिव केस 1,159 फंकिबगा लोइना अपुनबा कंफर्म केस मसिंग लिसिंग 13,152 यौखरे 4,949 ना एक्टिव ओइरी ngasi मेघालय दा मियोय अनि कोविड नंबर मोइदुना लेकिदबगा लोइना अपुनबा लेकिदबगी मसिंग 103 यौखरे नागालैंड अपुनबा कंफर्म केस मसिंग लिसिंग 10,150 लिसिंग 1,232 ना एक्टिव ओइरी लेकिदबगी मसिंग 53 ने सिक्किम दा अपुनबा कंफर्म केस मसिंग लिसिंग 3,713 ने 2,138 ना एक्टिव ओइरी लेकिदबगी मसिंग 35 ने अमदी मिजोरम दंगसी अनोबा पॉजिटिव केस 19 फंकिबगा लोइना अपुनबा कंफर्म केस मसिंग लिसिंग 3,492 ने 1,383 ना एक्टिव ओइरी लेकिदबगी मसिंग 5 ने इंडिया ngasi goina hojik fawda anoba positive case lising 15,432 फंखरे इंडिया दा कोविड की अपुनबा कंफर्म केस मसिंग लाख 43.3 सिनो यौखरे एक्टिव ओरिबा केस मसिंग ना लाख 3.3 नि अमदी अपुनबा लेकिदबगी मसिंग ना लाख 1,53,2 चमरी सुपना अनि ने ngasi goina hojik fawda इंडिया दा कोविड नंबर मोइदना मियोय चनी लेकिदबगी पाव लाखली अरोइबदा अतोपा पावसिंग दा
ngasi Haryana da Bharat Biotech ki corona vaccine Covaxin gi ahum suba trial phase hokre ngasi Ambala cantonment da Haryana gi health minister Anil Vij da Covaxin gi trial dose ama kapki vaccine asigi third phase trial gi oina minister asina state asigi ahanba volunteer ni vaccine kapla matung matam khara mahakpu observation da thamki amadi vaccine kap tringai mangoina na test khara toroba matung dose asi kapki bani panba yai covid vaccine amagi trial dose kapnanabagi masamak volunteer oina register taukiba ahanba cabinet minister Vijna oiri Ahmedabad ta covid nabagi masing anguk phangna hengalakpadagi ngasi numidang pung 8 dagi suklep leptana complete curfew lauthokre lagliba ningthokaba numit ki ayu pung 3 fawba chathagadaba pung 53 sangba marathon curfew asi Ahmedabad ki sathirakliba covid ki phibam asi yenglaga lepkhibani Indiana masana sajaba COVID test kit Feluda Delhi dagi horaga leibaga sigi sahar nipan da lariba Apollo Hospital mapanda phanglagani hariba gene editing technology CRISPR da be choiba testing kit asi ahan boina Delhi Bangalore Chennai Hyderabad Kolkata Pune amasong Ahmedabad ta December gi ahan ba chayol gi manungda phanglagani Anova technology asi mathang Apollo Group ki clinic chama amasung lab humbudra manga da phanghalagani Feluda test process asi minute nipu manga gi manungda loishan bangame Madhya Pradesh ki mathang da Haryana da su love jihad ban tongnanabagi ain sem khaba matung UP da su love jihad ki mayokta ain sem gadori aranba masuk maming haizinduna nupi bu thembagi natraga luhongbagi thong lebhannabagi damak ain asi sem khibani COVID na maram moiduna Mumbai da lagliba December ki tang 38 fawba school sing thingkigani aduga Haryana dana school sing November 30 fawba thingkre Delhi dadi COVID ki phibam hena sokchilakli Delhi da haukiba chahi 13 asigi manungda khwaidigi ayingba November handaki asina oiri phibam asida COVID laina hena sandoraklabra chingnari Marks uptaba miyoi singda lupalising ani fine thihanbagi kanglon Congress na yaning da baga loinana aap sarkar na marks free da yengadabani hairakli nakalamarom da COVID laichan amara moiduna non COVID anaba singsu khudong thiningai oirakli non COVID ki phamungsu leiraktre adubu Delhi da leriba anaba sing asigi tangkhai amadi UP amasung Haryana dagine maramaduna Delhi amadi NCR border da paktakna COVID test sathaba hokre nakalamaromda khwaidagi sathiramba Mumbai da COVID ki phibam phagalakli Dharabi da COVID ki kiningai leiraktre phibam asida Maharashtra lengakna Delhi dagi pairakpa flight sing ban tongnanobagi khanaba hokre COVID pandemic ki China dagi malem na wana khanglingi matam asida Australian National University amasung University of Melbourne na malem asida coronavirus na naba migi masing asi report piriba asidagi tasengbadi saruk ahum helamgani hairakre hariba researcher sing asina March lising ani kungi amasung August lising ani kungi manungda leibak 15 da corona nabagi masingi changcheta phangkiba reported case tagi saruk 3.2 henba thengnaki nakalamaromda UK France Belgium amadi Italy dadi corona nabagi changasi yamnamak wangli aduga Italy gi matangdadi saruk 13 heli su hairakhi US President-elect Joe Biden na China na rule matungina chatkani haibagi thazaba pirakpa du pami phungdorakhibaga loinana America so World Health Organization WHO da amukhana changlagani laktokre Ningsing bayai haukiba April thada President Donald Trump na China da coronavirus sandorakpa haurakibagi matangda ningthijana yengsinkhide haina maral siraduna WHO dagi America handoklagani lauthokrabani China da cherak pibagi wafam adu natte rule matungina chatkadabani haibadu China na khanghanbasini haina nauna elect tawkraba Joe Biden na phongdorakre Nagalamarom da World Health Organization na COVID-19 layingbada remdesivir hidak siznadanaba hairakre International Random Trial toroba matungda COVID layingbada remdesivir gi kanaba leite haibasi tangdangba khangba ngamle hairi Scottish aiba Douglas Stewart ta mahaki ahanba novel Sugi Ben gi damak Englishingani kun Booker Prize pikre hariba novel asi Englishingamaga chamapan marfugi matamda Glasgow sahar da drug addiction ga lanthingnaribi mama amaga loinana pigliba machanupa amana karamna chawkholakhiba haibadu novel asida mayek sengna yekli
ꯆꯍꯤ 94 ꯁꯨꯔꯕ ꯁ꯭ꯇꯨꯋꯥꯔꯠꯅ ꯃꯅꯥ ꯑꯣꯏꯅ ꯄꯥꯎꯟ 50,000 ꯐꯪꯈꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯥꯔꯒꯔꯦꯠ ꯊꯦꯠꯆꯔꯒꯤ ꯒ꯭ꯂꯦꯁꯒꯣꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈꯠꯂꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯎꯠꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯍꯥꯛꯅ ꯆꯍꯤ 13ꯇ ꯉꯥꯏꯔꯤꯉꯩꯗ ꯌꯨ ꯊꯛꯃꯟꯕꯗꯒꯤ ꯁꯤꯈꯤꯕ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯀꯠꯊꯣꯛꯂꯤ꯫ ꯑꯃꯗꯤ ꯃꯨꯝꯕꯥꯏ ꯇꯦꯔꯔ ꯑꯦꯇꯦꯛꯀꯤ ꯃꯥꯁꯇꯔꯃꯥꯏꯟ ꯑꯃꯁꯨꯡ ꯖꯃꯥꯠ ꯎꯖ ꯗꯥꯋꯥꯠꯀꯤ ꯆꯤꯐ ꯍꯥꯐꯤꯖ ꯁꯥꯏꯗ ꯏꯂꯤꯒꯦꯜ ꯐꯟꯗꯤꯡ ꯀꯦꯁꯇ ꯃꯔꯥꯜ ꯂꯩꯔꯝꯕꯒꯤꯗꯃꯛ ꯆꯍꯤ 10ꯒꯤ ꯖꯦꯜ ꯄꯤꯈ꯭ꯔꯦ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯦꯟꯇꯤ ꯇꯦꯔꯔꯤꯖꯝ ꯀꯣꯔꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕꯁꯨ ꯁꯤꯖ ꯇꯧꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯁꯥꯏꯗ ꯃꯃꯥꯡ ꯆꯍꯤꯒꯤ ꯖꯨꯂꯥꯏ ꯇꯥꯡ 18ꯇ ꯇꯦꯔꯔꯤꯁꯁꯤꯡꯗ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜꯗ ꯐꯥꯈꯤꯕꯅꯤ꯫ ꯃꯣꯁꯠ ꯋꯥꯟꯇꯦꯗ ꯇꯦꯔꯔꯤꯁ ꯑꯃ ꯑꯣꯏꯔꯤꯕ ꯍꯥꯐꯤꯖ ꯁꯌꯤꯗꯀꯤ ꯃꯊꯛꯇ ꯌꯨꯑꯦꯁꯅꯁꯨ $10 ꯃꯤꯂꯤꯌꯟ ꯕꯥꯎꯟꯇꯤ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫